Hanagi Minister N Biren Mungak Sendru Thambagi Mo Central Government Asumbu Well Pangana Bohanabu ITLF Social media viral oirakhiba audio clip amabu hanagi Minister N Biren Gini haidun maki mathakta investigation sathanaba Supreme Court Kuki CSO amana thangalakhiba case adugi matangda ngarang phawba audio clip adugi forensic report tuan forensic lab singna khenaba report kya tarokliba du Indigenous Tribal Leaders Forum ITLF na akanba wapum phongdorakli ITLF ki Information and Publicity Secretary Ginza Bolzong no kuyek pidunu thadorak pachiro lamada N Biren Gini haiba audio clip adugi matangna National Forensic Science Laboratory FFSL na hariba audio clip asi semdok sadoklaba audio clip amane Maramaduna clip asida yumpham oiduna asum sumda khangdokna bo honabada matik sati haina Supreme Court thamkiba wapum adubo yaningdaba phongdokladuna ITLF na lenga ki makhada leiba institute amana case asigi matang thizinduna report toroklibasi kadai phawba bias laitaba report amano haibisi khanani oi amaramda audio clip asibu leiba asida sakhangnaraba Independence Forensic Agency am oriba Truth Lab na audio clip asidi yawriba khonjal asi sada maudraga humdagi sangna N Biren ga mane haina Supreme Court thamkiba sulaikrabane haina phongdorokli Central Government N Biren bungak sendru thambagi mod hiramsigi matangda asumbo well sathaduna miyamna justice phangana na bo hanagadabani case asigi matana miyamda asumbo well phanganda vibe Kuki zo miyamna thengnari basai thengsing adu makata na thengnana bigi masa amoiri ITLF ki maikedi Supreme Court makata na thajaba thambaga loina case asiu political geba interference amata yahondana independence oina transparent laina investigation chathana na yathang bibiu hainasu ITLF na Supreme Court ki pungni singsilakli ZUF ki cadre singna amukasu Kangpokpi district ki popi thaba mafam singi loksang sing mai thadokre Thasigi amada Kangpokpi district ki manung salabas Imphal West district katai riba Kangsu police station ki jurisdiction manung saliba ke songlung village ki mafam khrada popi pambi sing thaba da sijinaram loksang sing amasum garina sing masu underground organization Jirangrong United Front ZUF ki kusu khulai matik sa na paiba kedar sing mai thadokraba matungda ngasisu amuhana mafam aduna laktuna popi thaba da sijinaba loksang khra amasum farm housing mai thadokre hadi ngasigi thawdo asi nungthil pung amarum tarakpada thokibani ngasisu apaba makal kusu khulai paiba ZUF ki kedar singna ke songlung amasum wapong kunna singmara popi pambi thaba da sijinaba loksang sing mai thadolom ZUF ki kedar sing aduna loksang amasum farm housing mai tharaba matung nungthil pung ama makhairum tarakpada makoina mafam adu thadoroktuna satringaida nomai round kharasu kapthoklami haidi adomena mak thawdo asida aso open yawgi pawdi phangkidi amaramda lahulup asigi Ministry of Information and Publicity ki mekedi ki thadorak pachirolmada ZUF na Jirangrong amasum inpui miyamgi essential land bu popi pambi thaba ko ki illegal immigrants sing ki ngak thokna bi ki thabak sing makhata na satharakli haina phongtokli seola sina hai ngasi nungthil pung amarum tarakpada ZUF ki mekedi ki satharakpa ani subo operation oina frana sina drug ki mayok lokhalakpa thabak sing ki manungsana poppy farm amasum farmhouse kya mai thadokre hari panwayabri thasi ki amada mafam asida ZUF ki kedar sing laktuna poppy pambi thabada sejina bani haiba loksang sing amasum maruti gypsy ani yawna gari khara mai thadoklamlaba matung thangnaba numit November ani English ngani ga kunga manga gi ayuk pung 13 rom tarakpadana combined force na thawdok thokpham na sangsinduna ekar 13 romda tharamba poppy pambi sing yantakhibani poppy pambi sing adu Langjol amasum huapong kulga mayuknaba ke songlung village ki mafam amada tharamani combined forces athakiba thaba adugi manungsana poppy pambi thabra sejinaramba loksang ahum fertilizer bag ahum amasum thumbora ani thengnabadi ki mai thadoktu manghalamle hainasu namit aduda police control room dagi thadorakpa tholakpa chirol amada phungdorakibani aduga mafam aduda mai thadoklamlaba maruti gypsy ani su leiram khiyai hibani Chuchampur dukan mai sakpada miyoi mari sokli ngarang numidang pung mapalom tarakpada Chuchampur PS dagi makharom da kilometer tararom lapna leiba Buyalian khulda leiba thau thamba yumga samnaba dukan ma mai sakpada miyoi mari soktuna lekana khibuga loinana lupa lakh nifurong gi posai sing ud on credit thaudo asida sokla basini dukan mapu songsom lal phaltul sei nifuga mathoi apokpa di kapa thau thamba yumda leiba
Niang Hoikim say Kungataret, Sinai, say Humdrama sum, Nikolian say Kuntragatrini, Makoi Marichusam Buddhist Hospital, Kotono like an akri. Taudosi, Matak Makasaba, Pakagi, Yumasida, Tau Tambagaloinana, Tangna Badana Dukana Silabini, Adubo, Tau Tamliba Imungaduki Kada, Angamana, Kendal Pyragasang, Lubudigi may Horotuna Salakibin Hedim. Taudo Dubo, Fire Service Ahanba IRB. AR amadi samgi secretary ki CRPF ke personal singsang silak tu namai muthan na bonaki numidang pung taraga minini purom tarakpada mai edu muthat pangam ki adu mai nama lupa lak ni purong ki posai ting sindi kan bangam hautre heri Indo Bangladesh ngam khai paring da anawu military garrison ahum semgat tu India gi second nek ngak thokna bigi thabak hena kan kan khri awang nong puklam damga Mainland India ka samna haliba West Bengal gi awang thang basarukta leibu supna gi kilometer kungani thoram tamak pakpa Second Neck haina khangnaba Siliguri corridor da yomlo na blaibak singna madi malem gi global forcing na kudong zaba lokidana bagidama India gi military garrison anawba samgatuna hariba strategic oiba mafam asibu ngakshi na bagi thabak hena gagat hari Agency ki power phone dora pada Indo Bangladesh ki ngam khai paring the India na nauna sa ki ba mapung phana salaiba horaba military garrison ahum adu Dobri manakta leiba Bamuni Kishanganj amadi Sopra hari mafam sing asida sagat khibani officials na phong do khibada Siliguri corridor da anoba military garrison ahum sagat khiba hai sagat khiba si hariba mafam asida India ki ngakshel gweba lamda tactical gap lairak pasung mention na ba surveillance ki thabak thoram sing hena paikhat pangam na ba masum sensitive oipa mafam asida kodong thiba thodok thulakpa matamda India na khonglei thuna pakumpi ngamna bagi dama paikhat pani hari India na lakholaki ba khongtha si Bangladesh ki interim lenga ki lusingba Muhammad Yunus amadi Pakistan ki military na hoki ba tha amarom sida wari watai saduna madi toina unaduna hena wakhal chusinaba madi poram kya yat pagi Mawong mata ulakraba matungani Yunus ka Pakistan ki military ship singa unabada India ki awanong poklamdam bu Bangladesh ki sarukti yohon ba map kushina ki bugaloina wari sanaba tu da Bangladesh amasum Pakistan ki connectivity amasum ngakshil gwe lamda amana mabu mating pangna ki matangda wari sana ki bunhari Mamang sa Bangladesh ki hanigi PM Sheikh Hasina ki lengak tukraba matung Muhammad Yunus na lusingba Bangladesh ki lenga asiga India ki marak tu wakhalon manada ba masum policy khet narak ki mami udunu lakibani sera sida India na Bangladesh ta China na asobo project ya gi damak sel thadar khibabu yaning da ba phongdok pagaloina hena section thorong lakot pa helakli India ki intelligence ki power phongdok rakhibu Bangladesh amadi Pakistan kusamna na pakhalakli wa thabak thawng singasi Indian Ocean region amadi global South India na asoba power oiduna lairiba si thengna ba masu China gi mateng na hariba mafam asida power balance tawna bo honara poirambe hairi India gi second ne asi Siliguri gi Sukana da leiba Triski core 33 core na lusingduna corridor asigi ngakshil gi thabak thoram singing sinduna leibani hariba mafam asida formation asina routine 9 na combat amasum live fire exercise gas pangtokli corridor asigi nongthaki weba security asina West Bengal gi Hashimara air based deploy tawba Rafale fighter jet singori masidana tana corridor asigi defense ki damak MiG-variant Rakos missile gas thorang tawduna thami hadak si India na hariba mafam asida Russia dagi leiba S400 surface to air missiles deploy tawkiba lekre S400 air defense system asi India ki air space ta China na tragan atupalaiba ki aircraft sing ayaba yaudana pasilakpa thingnabagi damak thamane hari India ki defense ministry na su hariba mafam asida Akash advanced system ki ahenba regiment sing thamnabagi damak lupa crore lising nipang na samago humpugi senpam ayaba pikhiba lekre Operation Sindur gi matang na Indian Army na drone warfare gi tawba ngamba singsu upgrade tawna bo hona duna lakni China na makhoi gi Belt and Road Initiative BRI gi saruga moina Bangladesh amasu Myanmar hena ku thingjina bo honarak pa amasu Bangladesh ta ledi bulenga sina China amasu Pakistan bo yana basatna bo honarakhiba sina maram moiraga India gi regional stability ta asawu singna ba mo heraka dori heri
Hunta lanmina leptun landa sa tharakpadagi kareni state ki lomi sing lau lokpada aki tuzung paunari memar hunta lanmina mathang thara pangthokadoriba leba gi mikhal ki dama section thorang lokhat poina hunta gi meyakta lebi ethnic rebel sing gi mathakta lep leitana landa sa tharakpana maram oiduna kareni state leidiba lomi sing sound aki tuzung paunari kareni state ki hemoso amasum Pruso Township ta leiba Loumi singna kumamagi mahimarong lokna bahona hunta lanmina drone amasum artillery sejinaduna landara kadra haibigi sauna singna ba leiba nena tana lau singu gi thabak chathapangamdri memar hunta lanmina lau lokpagi matam loisilakpasida Loumi singna lau singu gi thabak loisingragani haibigi panamda mahimarong sing manganabigi damak lepa leitana lopham singda landara kli haidi Township adura leiba miyoi singna thamlak borolamada Demoso amasum praso taunga samnaba union highway ki saruksinda lau loktaba laufam ekar sanirom lairi lofam sing asida khunjasna lau lokpagi thabak thoram sing paikhatpada hunta lanmina landara kadra haibigi aki tuzung poknabana lau lokpagi thabak sauna akaiba pide haidi lau ubana maru oiba sinpham ama oiriba township ani asigi khun manga gi miyoi sing sauna khudong sadaba mayuk na hanmaga loinana lau sigu gi thabak natrabadi makhogi atopa pambai leiti haidi lau suringaida drone pairakpa urabadi makhogi mathau sing thadokuna senaki hainasu Pruso Township ki miwe man makhatana phongdokhi Township adura leiriba aki tuzung mayuk nariba miyoi singna makhatana thamlakiba worolamada hunta lanmina ethnic rebel sing lakshinabagi panamda miyam tinba mafam yumlak sing amadi thabak sufam singda haukiba tha anirom asida tamthiba landa sathaduna lakhi ari Say sig August amasum October gi marak tu memar hunta lanmi gi drone singna Pruso Township ta landara khipagaloजना Loumi ani hatki amasum nipan aso open ki hari Demoso Township ta su Pruso Township ta sathari ba thonga siga chatman na sathaki bagaloजना khunja ama siraga ahum na sound aso open nang ki bada natana lau ubra sisna ba masak matum kya su sound ama ta thoki hari Speaker bu leader khalaga government sem gani haibigi wafam da XCM gi pakhum magi individual ngang badugi di comment leti salibana be matha sigi manungda government samnaktrabadi speaker bu leader oina khalaga government ama sem na ba claim tawna bigi phirep lei haiba BJP MLA Ramesh Sona phungdo ki bu wafam badugi matang na ex minister N Biren singana magi individual ngang bagi di comment leti haiba natana wafam mata phungdo kidri BJP Manipur Pradesh na sindra nitya pachu thekta leiba party ki thambal sangle na si pangthokiba leibaki isai bande mataram gi sahi samga yankai shupagi thoramda hanagi minister N Biren singana sarugaki kairau ACD gi karakiba party asigi MLA Ramesh Sona sagol sanumita Thobal district ki tangjeng da Manipur Legislative Assembly gi speaker TS Hyderabad singa masayau na pangthokiba thorama mada kariguma November tha asigi manuna popular government ama semloktragadi speaker bu leader oina khalaga anoba lenga ama CM gi claim tawnabi gi phirep lei haiba wafam asi phungdokhibani ngasi gi thoram adu gi khudong saba lawraga president rule leiriba state asida party gi MLA man speaker bu leader khalaga government semnabi gi claim tawgani hairibadu gi matangda permission da hangbo hangda hanagi minister N Biren singana madu gi sapsaba pakhum piram khidi Biren mak ki pakhum dai adomda sathan bigano Mayam MLA sing Delhi de satlaga leader sing unarubi wafam thamjabani Bihar ki election ki matungna National General Secretary Organization BL Santosh lakani hairakri magi individual ngang badugi di comment leti state asida miyamna popular government amagi thajaba leiriba sigi matangna Biren hai handak MLA kunga manga Delhi da satlui MLA singduga puna North East Inchar Summit patraga puna Manipur bawan na phaminaduna Manipur gi oiriba phium gi matana wari sanakhi MLA singi maikedi gi amat oina Manipur miyam gi apama popular government ma thamnaba wafam asi taksinki leiri birang asina maram oiraga relief camp da leiriba IDP singa thengnari bu khudong sadaba singasi popular government laktrabadi Sapan ba khudong saroi wafam singduda Summit patrana situation su fagale amasum higher level the wafam singsi thamge herkhibani mathangi numita amuk party isigi National General Secretary Organization BL Santosh ka maha speaker Setrabata Khemsan Gobidas TS Bisurjan amasum ibom sa yauna puna MLA taruka unaduna popular government thamna bataksinki madudasu mahak soidana Manipur athuba matamda lakani haina thajaba piraklaga leibani IDP singna khudong sa daba kaya ama thengnaraga lei habigi matangna hangbo hangda Biren haiki
ꯍꯧꯖꯤꯛ IDP-ꯁꯤꯡ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯃꯍꯥꯛꯅꯁꯨ IDP-ꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯄꯤꯔꯤ ꯑꯃꯗꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯥꯏꯕꯗꯨꯗ ꯅꯠꯇꯕꯤꯗ ꯂꯩꯔꯤꯕ IDP-ꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ ꯍꯥꯟꯅ ꯂꯨꯄꯥ 1,000 ꯊꯥꯒꯤ ꯑꯣꯏꯅ ꯄꯤꯔꯝꯃꯤ RCCꯒꯤ ꯌꯨꯝꯒꯤꯗꯃꯛ ꯂꯨꯄꯥ 10,10,000 ꯁꯦꯃꯤ ꯄꯛꯀꯥꯒꯤ ꯂꯨꯄꯥ 7,09,000 ꯑꯃꯗꯤ ꯀꯆꯥ ꯌꯨꯝꯒꯤꯅ ꯂꯨꯄꯥ 1,00,000 ꯄꯤꯅꯕ ꯇꯧꯔꯝꯈꯤ ꯁꯦꯔꯧ ꯁꯨꯒꯨꯅꯨꯅꯆꯤꯡꯕꯗ ꯌꯨꯝ ꯑꯌꯥꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤ IDP-ꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯇꯣꯏꯂꯦꯠꯅꯆꯤꯡꯕ ꯀꯥ ꯑꯃꯗ ꯃꯤ ꯍꯦꯟꯅ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯗꯣꯛꯇꯔꯁꯤꯡꯅ ꯑꯣꯏꯅ ꯆꯠꯄꯤꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕ DC-ꯁꯤꯡ SDO-ꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡꯁꯨ ꯄꯥꯡꯅꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Biren ꯁꯤꯡꯅ ꯑꯄꯤꯜ ꯇꯧꯈꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯑꯇꯣꯞꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ N Biren ꯍꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯗꯨꯃꯛ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯔꯤꯛꯁ ꯂꯧꯔꯒ ꯑꯣꯏꯅ ꯆꯠꯂꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗꯤ 60M ꯍꯦꯟꯅ ꯆꯠꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯩ ꯆꯥꯛꯄ ꯑꯃꯗꯤ ꯏꯆꯥꯎ ꯊꯣꯛꯄꯗ ꯐꯥꯏꯜ ꯑꯦꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯒꯗ꯭ꯔꯥ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯍꯥꯟꯅ ꯃꯨꯊꯠꯅꯕꯒꯤ ꯏꯆꯥꯎ ꯑꯗꯨ ꯈꯨꯗꯛꯇ ꯊꯤꯡꯅꯕꯒꯤ 60M ꯑꯁꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯂꯩ ꯍꯥꯟꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯄ ꯏꯆꯥꯎ ꯑꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯌꯥꯝꯕꯨ ꯁꯦꯐꯇꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯒ꯭ꯔꯦꯅꯦꯗ ꯊꯝꯖꯤꯜꯂꯝꯂꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯌꯥꯝꯒꯤ ꯃꯨꯁꯂꯤꯝ ꯂꯩꯀꯥꯏꯗ ꯂꯩꯕ MD ꯕꯥꯗꯨꯜ ꯍꯛ ꯆꯍꯤ 32 ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯊꯝꯖꯤꯜꯂꯝꯕꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯆꯪꯁꯤꯟꯈꯤ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ Imphal West District Imphal Police Station ki manung sanba Uripok Khumantham Laikai da leiba Dr. Yumnam Lokendro ki yumna sakhangdabsingna nungmai round ka khara kapsilam lahiri sakhangdabasingna kapsilam kiba nungmai maru singa aduna imungda thoidokpa aso open thokidi thawdo aduga madi lendana police na case ma lokhotpaga loinana makhatana thijinbagi tabok sa tabok khre hari Social media singna Kuki militant gi na haba video ma viral oirakli hairiba video sina Kuki WhatsApp channel singda circulate tawbaga loinana makoina claim tawri madudi hairiba thawdo si Kangsup Laimakhong area housingna Kuki singna southern and eastern Kuki lane haina lan maming thonjilip jaga sida Kuki militant kya saithokhtuna leibigi saktam utpa video ma viral oi loinana UKNA ni singna Kuki militant khara manasu blank fire tawbigi saktam ma video ma social media singna thadoknarakli